Matam kharadi haujinkre leimana yadabana nganba amadi Radhikagi luhongbasu hongdana dumak leiri. Themba yabasu thembani adubu leimana yadraba adudadi mayamsu wanarami. Numidangdu Khushi yumgi thaba inkhang loina loisilaga magi kada changlaktuna upudage eraiba phi makhai chingthoktuna loisinaba tawri. Abhijitna Hema kaidawraba nangna saisu chaidaba singdu loina puthoga tawidubu kaidoino. Khushi isau tawduna hairi. Ho nana thambase nungaitre aduna khara saina thamge tawba. Kaidawrage me nang ngasidi isau gyam langida. Aidi isau langba amta yadrabro sir. Sir sune kuiraga angang sa sum thorai. Hema adu kaidawrage haiwane. Chapal se anine thamise mapangi ama manunggi ama na. Mapanda koi chatluba chapal do ka manung sida amuk tongsile. Ka sidi phajare ne. Marang kai phajari ge habanida. Adaidi cha thapagi kapsina makhada puthaba kaidogeba. Mathak sida thaga dum thamamneba. Kon phingingei desu ya hodre machit. Abhijit ngangliba Khushi duda adum yenglei kemta so hairudre. Paramliba lairik tu khumjinduna isau langduna thabak tawriba Khushi de yengli. Tasengbasu Khushi gi ngasi gi saktamase ahanbani. Mana yum aduda lakibadana wahai ama phawba haiba ngamba natte. Matam khara leiragana wa ngangba mi punbada akiba leitre. Haujingna nupi amagi magun ngakpo oina Khushi isau langbasu hairakle. Asumna masada khoirang khoisaungna ba leirakpa asisu nganba amadi Radhika anigi thodok adudagi henjinkhre. Mana yadaduna leimasu yum aduda lahankidre. Sir, usidriro summina ngangaga sarna di tawba natrabanina yumsigi minai dungairi. Thabak nganna loirena karakpani. Sarna angang macha dongna sairisi yengone phamunga se loireba. Khushi isau langna wasum nganglambadagi bathroom da khangchen chensinki. Abhijit su pakhana thongjin mapan aduda lepi aduga kaurei. Hey kaidawrge me nangbo tabro mi Khushi. Khushi du tapna tholei. Abhijit pakhana hairei. Kaidawrage ba kaisu tawde kok se khara ngawbani. Ngawni isau langbudo hemankreba. Se sidai puse nangna sakhaigi haidana lawthomba phibsingse ayamon ana lusinbirage ko. Abhijit Khushi bu irena hephanduna thammi aduga mana puthokduna thamlamba upugi phirol sing adu phithup chana thuptuna macha khaina thamli. Hanger de yansingedaba sing adu su yansili. Loisingedaba khudimak loina loisilamnaga mamagi manakta lai. Rajena Ibunga ibe mari tumkhrabro. Abhijit nungaitana khumlei. Abo aina di mase phanaba haidana kanna honasabani. Adubu ama natre ama khara pharakpaga handakse ma masase khoirang khoisauni. Thokliba mayamsida tainafamsu khangda masase mathanta isau panglang dalangse. Kanana budi nungaini thokliba thodok-singse amtoiba hensu hemankhre. Amasu loina soi. Ahenba mikaba aigini haina tamlamdraba posak adudane hanjin isana khut thinjiluba. Kalakpa haiba sigine wakhalse phathaba ngamlaktraba. Aduna kanada soi. Magi masada soi. Sinido hojik mogi imungi wari haibabu. Ekoina haiba yabasu haire. Adubu yadrabanina kaiti upai leire. Rajena Mani ekoine hena hakjina laurure kanagi maikeida lauruni. Nganbadu sune thabakka loina to aba male. Orphan home su na chatlaga magi haurafam khanglaba matamda leimadane Radhika bu magi oinaba haijagani haidana. Sanana khangdreda tawrise. Adunane miyoiba aikoise makhongsidagi soiba yadedo. Ibemasu ngahandi yam kapami. Khushi roima. Hoine Khushi nine. Leima uragane mama sado yamna mupuni nungsije hai. Hana khanglammabasu khangba yabadi khangbani. Adubu asengba khuding loina khanglaba matamsidadi ma khangba ngamdra male. Kasin namada jangsindunane hekta kapami. Adudagi ainane leimadusu laktanaba haikre. Rajena mukhumlei. Pumnamak asida tatongi sune kok saribani. Khangdreda awoiba. Ado migi imungi wari neinari ngaidane isagi imungi wari su kawbadi yaroi ko. Rajena Isagi imungna kari problem na. Sana nokladuna
ꯍꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯋꯥꯗꯤꯅꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯔꯕꯁꯨꯅꯦ ꯂꯩꯇꯕ ꯃꯥꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤꯅ ꯅꯆꯥꯒ ꯅꯃꯧꯒꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗꯣ ꯑꯁ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤ ꯍꯧꯔꯛꯑꯅꯤ ꯅꯠꯇꯦ ꯅꯣꯏꯅꯦ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯕ ꯌꯥꯕꯗꯤ ꯉꯥꯏꯔꯦꯗꯅ ꯑꯁ ꯏꯃꯥ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯑꯗꯨꯗꯤ ꯑꯩ ꯀꯥꯅꯕ ꯇꯧꯔꯒꯦ ꯑꯔꯣꯏꯕꯗꯗꯤꯅꯦ ꯑꯩꯅ ꯃꯥꯏꯃꯨꯁꯦ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯒꯩꯁꯤ ꯀꯜꯂꯨ ꯍꯥꯏꯗꯣꯏꯕꯗ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯊꯥꯕꯜꯂꯩꯗꯣ ꯄꯨꯔꯛꯑꯒ ꯁꯤꯗ ꯊꯝꯗꯣꯏꯕ ꯔꯥꯖꯦꯅ ꯃꯃꯥ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯨꯃꯤꯗꯥꯡꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯃꯥꯟꯅꯩ ꯍꯥꯏꯕꯨ ꯀꯩꯅꯣ ꯂꯣꯟꯅ ꯀꯌꯥ ꯐꯣꯡꯅ ꯀꯌా ꯍꯥꯏꯔꯦꯗꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯃꯌꯦꯛꯇ ꯉꯥꯡꯕ ꯇꯥꯕ ꯂꯨꯍꯣꯡꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯍꯣꯡꯕꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯃꯇꯝ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯆꯥꯁꯤꯡꯁꯦ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯗꯅ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯐꯃꯨꯡꯒꯁꯦ ꯑꯃꯨꯛꯇ ꯊꯥꯅꯕ ꯇꯧꯔꯨ ꯂꯥꯎꯅꯦ ꯅꯪꯕꯣ ꯍꯣ ꯃꯣꯏ ꯄꯥꯎꯡ ꯑꯗꯨꯝ ꯇꯨꯝꯕꯤꯔꯝꯃꯣ ꯑꯩꯅꯦ ꯁꯤꯒꯤ ꯁꯦꯔꯦꯜꯁꯦ ꯂꯣꯏꯔꯒ ꯇꯨꯝꯃꯒꯦ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯗꯤ ꯔꯥꯖꯦꯟꯁꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯉꯥꯟꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯁ꯭ꯌꯥꯝꯅ ꯏꯄꯥꯒꯤ ꯉꯥꯟꯕ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯆꯠꯈꯤꯗꯧꯔꯤꯒꯦ ꯉꯥꯟꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯆꯠꯈꯤꯅꯤ ꯑꯩ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯔꯥꯙꯤꯀꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯉꯁꯤꯗꯤ ꯅꯆꯥ ꯃꯥꯏ ꯄꯥꯛꯆꯔꯛꯑꯒꯦ ꯁ꯭ꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯕꯨꯗꯤ ꯅꯄꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯄꯥꯕꯨꯡ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯩ ꯑꯣꯏꯈꯤꯅꯤ ꯈꯪꯗꯦ ꯉꯁꯤ ꯉꯥꯟꯕ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯄꯥꯕꯨꯡꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯀꯤꯕꯗꯣ ꯀꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯉꯥꯟꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯁꯨꯅ ꯆꯠꯁꯤꯜꯂꯛꯏ ꯇꯔꯥꯏꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯔꯥꯏꯔꯝꯗ꯭ꯔꯦ ꯉꯥꯟꯕ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯏ ꯃꯥ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯇꯔꯥꯝꯅ ꯑꯣꯛꯏ ꯃꯔꯝꯗꯤ ꯃꯄꯥꯒ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯄꯅ ꯉꯥꯟꯕꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯇꯝꯗꯨꯗ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯉꯥꯟꯕꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯔꯘꯨꯒꯤ ꯃꯥꯅꯦ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯉꯥꯟꯕ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯆꯪꯂꯨꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯟ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯔꯘꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯏꯆꯥꯅ ꯇꯥꯟꯅꯅꯤꯡꯉꯤꯕꯕꯨ ꯄꯥꯕꯨꯡ ꯃꯇꯝ ꯑꯃꯒꯤ ꯁ꯭ꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯔꯘꯨꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯏꯛ ꯑꯥꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯌꯥꯝ ꯍꯥꯏꯕꯗꯤ ꯁꯦꯔꯥꯝ ꯁ꯭ꯌꯥꯝ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯈꯪꯉꯤ ꯀꯩꯗꯧꯔꯕ ꯄꯥꯕꯨꯡ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯈꯣꯡꯒꯨꯜ ꯏꯁꯥꯅ ꯂꯤꯖꯔꯤꯕ ꯃꯤꯁꯛꯅꯤ ꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯗꯒꯤ ꯇꯥꯔꯦ ꯑꯩꯕꯨ ꯄꯥꯕꯨꯡ ꯔꯘꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯔꯥꯏꯔꯝꯗ꯭ꯔꯦ ꯏꯒꯤ ꯍꯧꯔꯛꯐꯝ ꯏꯒꯤ ꯃꯔꯤ ꯍꯦꯛꯇ ꯊꯤꯟꯅꯔꯛꯏ ꯄꯥꯕꯨꯡꯅ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕꯗꯣ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅꯤꯅꯦ ꯄꯥꯕꯨꯡ ꯐꯤꯂꯝ ꯗ꯭ꯔꯃꯥꯗ ꯄꯪꯌꯥ ꯌꯥꯔꯕꯁꯨ ꯍꯤꯡꯂꯤꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯑꯩꯅ ꯍꯤꯡꯉꯨ ꯑꯣꯏꯌꯨ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗ꯭ꯔꯦ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯅ ꯄꯨꯟꯗꯨꯅ ꯂꯩꯕꯅ ꯑꯩꯁꯨ ꯁꯦꯔꯥꯝ ꯁꯥꯒꯩꯗ ꯆꯠꯂꯨꯔꯦ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯁꯦꯔꯥꯝ ꯁꯥꯒꯩ ꯑꯣꯏꯔꯝꯂꯦ ꯑꯗꯨꯁꯨ ꯄꯥꯕꯨꯡꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯁꯤꯗ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯨꯅ ꯑꯩꯅ ꯏꯃꯥ ꯑꯗꯨꯗ ꯍꯥꯏꯖꯔꯨꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯪꯕꯨ ꯅꯪꯒꯤ ꯅꯅꯦ ꯁꯛꯂꯕꯤ ꯑꯃꯅ ꯏꯄꯥꯅ ꯍꯪꯂꯤꯕ ꯅꯋꯥꯀꯣꯜ ꯑꯁꯤꯗ ꯊꯝꯂꯝꯗꯨꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯏꯄꯥꯅ ꯅꯪꯕꯨꯗꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯊꯝꯅꯤꯡꯈꯤꯗꯦ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ
ꯉꯛ ꯉꯥꯎꯅꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯅꯪꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯥꯊꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯪꯕꯨꯅꯦ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯁꯤꯟꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯥ ꯑꯉꯥꯡ ꯑꯃꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯄꯨꯝꯕ ꯊꯤꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯆꯥꯗ ꯃꯆꯥ ꯑꯃꯒꯨꯝ ꯅꯨꯡꯁꯤꯅ ꯌꯣꯛꯆꯈꯤ꯫ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ? ꯂꯩꯇ꯭ꯔꯦ꯫ ꯅꯅꯦꯗꯨꯁꯨꯅꯦ ꯃꯥꯒꯤ ꯃꯕꯨꯡꯅ ꯂꯩꯇ꯭ꯔꯕ ꯏꯍꯥꯡ ꯍꯥꯡꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯕ ꯌꯣꯟꯊꯣꯛꯇꯨꯅ ꯃꯥꯁꯨ ꯑꯥꯗ ꯂꯩꯈ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯃꯥꯒꯗꯤ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯐꯝꯅ ꯀꯗꯥꯏꯗꯅꯣ? ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯎꯄꯥꯏꯗꯨꯃꯗꯤꯅꯦ ꯏꯄꯥꯗ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯅꯥꯛꯄꯨꯗꯤ ꯂꯨꯀ꯭ꯔꯥꯝꯅꯤ, ꯑꯗꯨꯒ ꯂꯩꯐꯝꯅꯅꯦ ꯆꯤꯡꯃꯩꯔꯣꯡ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯉꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯔꯘꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨ ꯊꯣꯛꯂꯛꯇꯨꯅ, ꯄꯥꯕꯨꯡ, ꯑꯁꯤꯔꯣ ꯄꯥꯕꯨꯡꯅ ꯍꯦꯛ ꯋꯥꯔꯤ ꯂꯤꯕꯗꯣ? ꯃꯥꯅꯤ ꯃꯥꯅꯤ꯫ ꯍꯩ, ꯂꯥꯎꯅ ꯉꯥꯡꯅꯨꯅꯦ ꯅꯪꯕꯣ꯫ ꯏꯁ, ꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯃꯁꯥ ꯈꯪꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯨ꯫ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯕ ꯇꯧꯔꯣ ꯄꯥꯕꯨꯡ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯉꯦꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯆꯥꯅ ꯃꯆꯥꯒꯤ ꯃꯣꯃꯣꯟꯇ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯃꯛꯇꯕꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅꯤ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯍꯥꯏꯗꯅ꯫ ꯑꯊꯤꯡꯕ ꯕꯟꯗꯤ ꯂꯩꯕ ꯃꯤꯑꯣꯏꯕꯒꯤ ꯆꯤꯝꯕꯥꯜ ꯅꯠꯇꯦ꯫ ꯂꯩꯇꯣꯜꯗ ꯁꯔꯨꯛ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥ ꯑꯃ ꯊꯛꯄꯗ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤ ꯑꯃ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯆꯥꯒꯤ ꯃꯍꯥꯎ ꯐꯪꯕ ꯁꯃꯥꯖ ꯅꯠꯇꯦ꯫ ꯔꯥꯙꯤꯀꯥ ꯃꯃꯥ ꯃꯆꯥꯁꯨ ꯅꯨꯄꯤ ꯉꯥꯛꯇꯅ ꯈꯨꯂꯤꯡꯕ ꯏꯃꯨꯡꯒ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤ ꯅꯪꯗꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯟꯖꯥꯅꯤ꯫ ꯔꯥꯙꯤꯀꯥ ꯃꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯂꯩꯃꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯙꯤꯀꯥ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯈꯨꯌꯥ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ, ꯏꯃꯥ, ꯅꯆꯥꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯕ꯭ꯔꯥ? ꯂꯩꯃ ꯍꯤꯞꯂꯝꯕ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯡꯁꯤꯅ ꯃꯆꯥꯗꯁꯨ ꯌꯦꯡꯖꯔꯤ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯗꯤ? ꯏꯆꯥꯗꯤꯅꯦ ꯑꯇꯥꯡꯕꯤꯅꯦ ꯑꯇꯥꯡꯕꯤ, ꯃꯤ ꯑꯃꯅ ꯍꯦꯛꯇ ꯐꯪꯒꯦ ꯉꯝꯗꯕ꯫ ꯏꯃꯥ, ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ꯫ ꯂꯩꯃ ꯀꯔꯤꯅꯣ ꯈꯟꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯕꯣ? ꯏꯃꯥ, ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥ, ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗ ꯑꯉꯥꯟꯕꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯏꯃꯥ, ꯑꯩ ꯃꯥ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯄꯥꯝꯗꯤꯌꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯤꯅꯤꯗꯣ ꯏꯕꯦꯝꯃ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯍꯥꯟꯅ ꯎꯗꯅ ꯅꯈꯣꯏꯕꯨ ꯏꯆꯥꯅꯤ ꯈꯟꯅ ꯏꯃꯥꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯡꯖꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯣꯏꯁꯨ ꯏꯟꯈꯠꯂꯛꯄꯅꯤ꯫ ꯈꯟꯈꯤꯕ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯅꯣꯏꯗꯤ ꯂꯥꯏꯔꯗꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯌꯥꯎꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯣ ꯀꯟꯃꯜꯂꯤ ꯏꯃꯥꯒꯤ ꯔꯥꯙꯤꯀꯥ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯊꯩꯔꯒ ꯔꯥꯙꯤꯀꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯗꯣ ꯏꯆꯦꯗꯣ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯀꯧꯁꯤꯔꯥ? ꯋꯥꯐꯝ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯉꯁꯤ ꯌꯨꯝ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯃꯥꯡ ꯊꯛꯀꯤ ꯆꯥꯛꯀꯧꯕ ꯃꯌꯥꯝꯗꯤ ꯂꯥꯛꯑꯒ ꯍꯟꯗꯛꯇꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯏꯔꯣ? ꯅꯨꯃꯤꯠꯇꯨ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯇꯦ꯫ ꯑꯕꯤꯖꯤꯠꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯈꯨꯁꯤꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯃꯅ, ꯏꯕꯦꯝꯃ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯈꯨꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯂꯦꯞꯇ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯡ ꯊꯛꯀꯤ ꯆꯥꯛꯀꯧꯕ ꯀꯌꯥꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯛꯀꯧꯕꯗꯤ ꯌꯨꯝꯁꯤꯒꯤꯅ ꯑꯃꯨꯛ ꯅꯪꯒꯤꯅ ꯅꯗꯣꯝꯆꯥ ꯁꯛꯅ ꯆꯥꯛꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯏꯆꯥꯕꯨꯅꯦ ꯑꯩꯅ ꯅꯃꯥ ꯁꯛꯅ ꯆꯥꯛꯀꯧꯖꯒꯦ꯫ ꯈꯨꯁꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯒ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯃꯁꯤꯗꯕꯨ ꯀꯧꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯆꯍꯤ ꯀꯌꯥ ꯆꯤꯝꯕꯥꯜ ꯑꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕꯗꯤ ꯁꯍꯔꯒꯤ ꯏꯃꯥꯅ ꯀꯣꯛꯍꯟꯈꯤ꯫
ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯃꯤꯡꯒꯧ ꯑꯁꯦ ꯃꯉꯣꯟꯗ ꯅꯠꯇꯅ ꯑꯩ ꯀꯅꯥꯗꯁꯨ ꯄꯤꯅꯤꯡꯗꯦ꯫ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯗꯨꯝꯅ ꯏꯟꯊꯣꯛꯄꯤꯔꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯗꯅ ꯏꯃꯥ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯀꯧꯁꯨ ꯀꯧꯔ ꯅꯐꯝꯗ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ꯫ ꯔꯥꯙꯤꯀꯥ ꯂꯩꯔꯤꯕꯗꯣ ꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯔꯣꯏ꯫ ꯈꯨꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯗꯨꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯅꯥꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯐꯤ ꯍꯣꯡꯗꯨꯅ ꯁꯣꯐꯥ ꯀꯥꯗ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅ, ꯚꯦꯃꯥ ꯏꯆꯥ ꯂꯥꯛꯄ ꯐꯔꯦꯗ꯫ ꯏꯃꯥꯅꯦ ꯀꯣꯆꯤꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯎꯁꯦ꯫ ꯍꯣꯏ ꯏꯃꯥ ꯂꯧꯊꯣꯛꯀꯦ꯫ ꯍꯩꯃꯥ, ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯅꯆꯥꯕꯨ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯑꯃꯠꯇ ꯅꯠꯇꯦ, ꯑꯅꯤꯗ ꯅꯠꯇꯦ, ꯃꯌꯥꯝ ꯍꯦꯛ ꯍꯥꯏꯌꯨꯁꯦ꯫ ꯈꯨꯁꯤ ꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯁꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯁꯅꯥꯅ, ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯦꯁꯦ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ? ꯍꯥꯏꯔꯣꯁꯦ ꯍꯥꯏꯔꯣꯁꯦ꯫ ꯏꯃꯥ, ꯑꯩ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯒꯧꯁꯦ ꯏꯃꯥꯗ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯗ ꯀꯧꯅꯤꯡꯗꯦ꯫ ꯏꯃꯥꯗ ꯈꯛ ꯁꯨꯝ ꯀꯧꯖꯒꯦ꯫ ꯏꯍꯦ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯅꯦ ꯅꯪꯕꯣ? ꯏꯆꯥꯒꯤ ꯅꯃꯥꯅꯤ ꯑꯩꯁꯦ, ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯗꯗꯅ ꯀꯅꯥꯗ ꯀꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯑꯇꯣꯞꯄ ꯃꯤꯅ ꯏꯃꯥ ꯀꯧ ꯍꯥꯏꯕꯗ ꯑꯩ ꯀꯧꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯃꯇꯝꯗꯅ ꯃꯥꯅ ꯂꯩꯕꯤꯈꯤꯗ꯭ꯔꯒ ꯉꯁꯤ ꯈꯛꯇ ꯏꯃꯥ ꯀꯧ ꯍꯥꯏꯕꯁꯦ ꯏꯃꯥ ꯑꯩ ꯀꯧꯅꯤꯡꯗꯤꯌꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪ ꯈꯛꯇꯅꯦ ꯏꯃꯥ, ꯅꯪ ꯈꯛꯇꯅꯦ꯫ ꯁꯦ ꯇꯣꯛꯑꯁꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦꯀꯣ꯫ ꯅꯪꯅ ꯀꯞꯄꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥꯅ ꯀꯧꯅꯤꯡ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤ ꯀꯧꯗ꯭ꯔꯒ ꯂꯣꯏꯔꯦ, ꯉꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯈꯨꯁꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, ꯑꯗꯨꯗꯤ ꯏꯃꯥ, ꯏꯟꯗꯣꯝꯆꯥ ꯂꯩꯃꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯍꯜꯂꯅꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯈꯨꯗꯤꯡ, ꯃꯥꯏꯊꯣꯡ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯃꯁꯤꯃꯗꯤ ꯅꯆꯥꯒꯤ ꯑꯁꯦꯡꯕ ꯋꯥꯀꯠꯅꯤ ꯏꯃꯥ꯫ ꯍꯣꯏꯁꯦ, ꯐꯔꯦ꯫ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ? ꯏꯆꯥꯅ ꯄꯥꯝꯗꯕ ꯄꯣꯠꯇꯤꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ꯫ ꯀꯞꯀꯅꯨꯁꯦ, ꯆꯣ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯈꯨꯁꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥ ꯃꯃꯧꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯒꯨꯝꯁꯨ ꯇꯧ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯃꯗꯅ ꯀꯝꯗꯧꯅ ꯍꯧꯗꯣꯛꯄ ꯈꯟ꯫ ꯃꯐꯤ ꯍꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃꯅ, ꯏꯃꯥꯏꯕꯦꯝꯃ, ꯂꯩꯃ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ꯫ ꯀꯩ ꯍꯥꯏꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥꯏꯕꯦꯝꯃ꯫ ꯁꯅꯥ ꯋꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥꯏꯕꯦꯝꯃ, ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯆꯤꯡꯅꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯍꯔꯥꯎꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯂꯩꯃ, ꯏꯕꯦꯝꯃꯅ꯫ ꯂꯩꯃ ꯄꯤꯔꯥꯡꯁꯨ ꯁꯤꯡꯊꯩ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯅ ꯉꯁꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯝꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗꯤ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯒꯦꯕ꯫ ꯂꯩꯃ, ꯅꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯄꯤꯒꯅꯤꯅꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯏꯆꯥꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯧꯕꯒ ꯑꯋꯥꯕꯇꯅ ꯃꯁꯨꯔꯨꯞ ꯑꯣꯏꯈ꯭ꯔꯕꯤꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯕꯨ ꯌꯣꯛꯄ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯍꯟꯕꯒꯤ ꯄꯥꯞ ꯑꯃꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯈꯣꯏ, ꯇꯥꯗ ꯈꯣꯏꯅꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅ ꯃꯤꯅꯨꯡꯁꯤ ꯄꯤꯕꯤ, ꯑꯁꯤꯒꯨꯝꯅ ꯂꯦꯞꯇꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯗꯣ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯅꯤꯖꯒꯗꯕ꯫ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯂꯩꯃꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫
ꯈꯨꯁꯤꯒ ꯑꯕꯤꯖꯤꯠꯀꯗꯣ ꯈꯨꯁꯤꯁꯤ ꯍꯟꯗꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯃꯟꯕꯗꯨꯗ ꯗꯣꯛꯇꯔ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯅꯤ. ꯈꯨꯁꯤꯅ ꯏꯃꯥ ꯇꯥꯔꯗꯤ ꯌꯥꯝ ꯍꯔꯥꯎꯔꯅꯤꯀꯣ. ꯑꯗꯣ ꯀꯩꯅꯣꯝꯃ ꯄꯤꯕꯤꯌꯨꯔꯥ? ꯀꯩ ꯄꯣꯠꯅꯣ ꯁꯥꯔ? ꯑꯕꯤꯖꯤꯠ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯠꯂꯤꯕ ꯀꯪꯁꯤꯜꯂꯕ ꯗꯔꯒꯨꯂꯥꯞ ꯑꯗꯨ ꯄꯤꯔꯛꯏ. ꯈꯨꯁꯤ ꯑꯗꯨ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯁꯥꯔ, ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ... ꯃꯥꯅꯦ ꯅꯪꯁꯦ ꯉꯛꯇꯤ ꯉꯛꯏꯕꯣ. ꯂꯩꯀꯣꯜꯗꯨꯗ ꯍꯧꯔꯤꯕ ꯂꯩꯗꯨꯗꯤꯅꯦ ꯃꯁꯛ ꯊꯤꯔꯁꯨ ꯈꯨꯏꯖꯤꯜꯂꯁꯨ ꯈꯪꯉꯤ, ꯑꯗꯨꯒ ꯃꯤꯒꯤ ꯊꯃꯣꯏꯅ ꯈꯪꯗꯕꯁꯦ. ꯁꯥꯔ, ꯐꯅ ꯍꯥꯏꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒ ꯂꯩꯔꯥꯡ ꯑꯃꯒ ꯆꯥꯡꯗꯝꯅꯕꯗꯤ ꯂꯥꯟꯒꯅꯤꯗ. ꯃꯥꯁꯨ ꯁꯥꯔꯅ ꯍꯦꯛ ꯄꯤꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯅꯤ. ꯉꯁꯤ ꯀꯪꯁꯤꯜꯂꯕ ꯈꯨꯏꯖꯤꯜꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯕ ꯌꯥꯏ, ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯦ ꯍꯥꯏꯅ. ꯃꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯕ. ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤꯅꯤ. ꯑꯃꯨꯛꯁꯨ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯄꯤꯛꯏ. ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ, ꯀꯜꯂꯛꯄ, ꯃꯤꯍꯧꯕꯇꯅ ꯊꯜꯂꯤ, ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕꯗ. ꯂꯩꯁꯤꯗ ꯌꯦꯡꯉꯨ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯃꯤꯕꯨ ꯄꯦꯜꯍꯜꯂꯤꯁꯤꯅꯤ. ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦꯀꯣ. ꯏꯁ, ꯑꯗꯣ ꯏꯇꯩꯃ ꯂꯩꯃꯗꯣ? ꯁꯥꯔ, ꯌꯥꯔꯦ. ꯑꯩ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ. ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨ ꯋꯥꯔꯧꯏ. ꯈꯨꯁꯤꯔꯥꯅꯤ, ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯗꯕꯒꯤ ꯁꯔꯨꯛ. ꯁꯥꯔ, ꯃꯈꯣꯏ ꯈꯛꯇꯅꯤ ꯐꯥꯎꯖꯒꯗꯕ, ꯑꯩꯗꯤ ꯐꯥꯎꯔꯣꯏ. ꯁꯥꯔ, ꯏꯃꯥ, ꯄꯥꯕꯨꯡ, ꯇꯥꯃꯥꯏꯃꯨ, ꯇꯥꯇꯣꯟ, ꯅꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯥꯝꯗ꯭ꯔꯦ. ꯅꯈꯣꯏ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ. ꯏꯁ, ꯁꯤꯒꯤꯗꯃꯛꯇ ꯄꯦꯗꯅꯀ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯃꯤ ꯅꯪꯕꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯁꯅꯥ ꯄꯥꯈꯠꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯕꯦꯝꯃ, ꯅꯣꯏ ꯍꯜꯂꯛꯑꯦꯗꯅ? ꯗꯣꯛꯇꯔꯅ ꯀꯩꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯈꯨꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ. ꯏꯃꯥꯅ ꯅꯤꯡꯖꯕꯗ ꯊꯨꯡꯅꯅꯤꯌꯦ. ꯍꯥ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯣ? ꯍꯣ, ꯃꯣꯏ ꯄꯥꯎ, ꯃꯥꯏꯃꯨ, ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ ꯏꯃꯤ? ꯃꯥꯏꯃꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯍꯩꯃꯥ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤ? ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ. ꯍꯣ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯤꯠꯇ ꯏꯁꯨ ꯎꯗꯧꯔꯦ. ꯏꯃꯥꯎ, ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯔꯥꯡ ꯑꯍꯤꯡꯗ ꯅꯠꯇ꯭ꯔꯣ ꯈꯟꯅꯈ꯭ꯔꯤꯗꯨꯕꯣ? ꯍꯩ ꯃꯥꯏꯃꯨ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯕꯣ. ꯅꯣꯏ ꯄꯥꯕꯨꯡꯗꯤ? ꯑꯣ, ꯇꯨꯝꯍꯧꯔꯤꯌꯦ. ꯍꯩꯃꯥ, ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕꯒ ꯆꯪꯂꯤꯕ ꯖꯥꯠꯂꯣ? ꯏꯍꯦ, ꯕꯦꯝꯃ, ꯅꯪꯅꯦ ꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯣ. ꯌꯦꯡꯉꯣꯏ, ꯇꯞꯅ ꯀꯥꯎꯀꯣ ꯏꯕꯦꯝꯃ. ꯈꯨꯁꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ. ꯁꯅꯥꯅ, ꯍꯩ ꯃꯥꯏꯃꯨ, ꯅꯪꯒ ꯇꯥꯇꯣꯟꯒ ꯃꯇꯝ ꯈꯔꯗꯤꯅꯦ ꯃꯊꯛꯇ ꯂꯩꯔꯨꯔꯣ. ꯏꯕꯦꯝꯃꯒ ꯏꯕꯨꯡꯉꯣꯒꯁꯦ ꯃꯈꯥꯗ ꯂꯩꯍꯟꯅꯕ ꯇꯧꯁꯤ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ? ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯏꯃꯥ. ꯑꯕꯤꯖꯤꯠꯇꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ. ꯃꯥꯏꯃꯨꯅ, ꯏꯁ, ꯏꯀꯥꯏꯔꯤ ꯃꯥꯜꯂꯦꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯣ. ꯑꯕꯤꯖꯤꯠꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯈꯨꯁꯤꯅ, ꯁꯥꯔ, ꯑꯩꯗꯤ ꯏꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯣ, ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯗꯤ ꯌꯥꯔꯦ. ꯁꯥꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏꯁꯦ? ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯩꯁꯨ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯃꯗ ꯂꯩꯆꯤꯜ ꯊꯥꯡꯂꯝꯕ ꯄꯨꯟꯁꯤ ꯅꯣꯡꯂꯩ ꯑꯃꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯈꯨꯁꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯔꯦ. ꯁꯣꯝꯗꯅ ꯔꯥꯙꯤꯀꯥꯗꯨ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯥꯟꯕꯒꯤ ꯐꯣꯟ ꯂꯥꯛꯏ. ꯂꯩꯃꯅ, ꯉꯥꯟꯕꯒꯤꯔꯥ? ꯃꯥꯅꯦ ꯏꯃꯥ. ꯄꯥꯏꯈꯠꯂꯣ. ꯔꯥꯙꯤꯀꯥ ꯇꯞꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ, ꯔꯥꯙꯤꯀꯥ. ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯖꯔꯦ. ꯑꯩ ꯁꯦꯔꯥꯝ ꯅꯠꯇ꯭ꯔꯦ, ꯂꯨꯀ꯭ꯔꯥꯝꯅꯤ. ꯗꯥꯉꯥꯟꯕ, ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯃꯥꯗꯣ ꯌꯥꯅꯕ ꯍꯥꯏꯅꯔꯣ. ꯃꯗꯨꯒꯤ ꯄꯥꯡꯒꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯗꯥꯉꯥꯟꯕ. ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦꯁꯤꯔꯥ? ꯗꯥꯉꯥꯟꯕ, ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ. ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ, ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯐꯖꯕ ꯑꯣꯏꯔꯕ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝꯅ
ꯌꯥꯝꯅ ꯋꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯂꯩꯇ꯭ꯔꯦ꯫ ꯅꯪꯁꯨ ꯄꯥꯕꯨꯡꯒꯤ ꯈꯜ, ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯜꯂꯒ ꯋꯥꯔꯦꯞꯁꯦ ꯂꯧꯕꯅꯤ꯫ ꯔꯥꯙꯤꯀꯥ, ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯃꯥꯕꯨ ꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯁꯤꯡ, ꯅꯪꯅ ꯃꯣꯟ ꯈꯥꯡꯅꯔꯤꯕ ꯃꯣꯟ ꯑꯗꯨꯗ ꯊꯥꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯅ ꯍꯧꯅꯤꯡꯂꯨ꯫ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜ ꯇꯝꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯍꯜꯂꯕꯁꯨ ꯅꯪꯅ ꯇꯥꯅꯤꯡꯕ ꯈꯣꯟꯖꯦꯜꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯪꯅ ꯈꯧꯔꯥꯡꯒꯗꯕ, ꯅꯪ ꯅꯁꯥꯁꯦ ꯅꯁꯦꯛ ꯅꯉꯥꯜꯂꯩ ꯍꯥꯏꯗꯨꯅ ꯇꯥꯛꯅꯕ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯃꯆꯦꯠ ꯑꯃ ꯊꯨꯒꯥꯏꯔꯒ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯥꯝꯕ ꯐꯪꯂꯣꯏ꯫ ꯑꯗꯨꯛ ꯌꯧꯅ ꯁꯥꯡꯗꯦ ꯑꯩꯒꯤ ꯈꯨꯠꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯁꯤ ꯈꯛꯇꯅꯤ, ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯥꯉꯥꯟꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯊꯝꯖꯤꯜꯂꯨ ꯂꯦꯡꯗꯅ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯏꯐꯝꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯅꯥꯉꯥꯟꯕ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯆꯠꯅꯕꯤ ꯍꯥꯏꯕꯒꯤ ꯄꯜ ꯑꯁꯦ ꯂꯥꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯔꯣꯡꯁꯦ ꯍꯦꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯔꯣꯡꯁꯦ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯩ ꯍꯦꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯔꯥꯙꯤꯀꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯆꯠ ꯑꯁꯤꯅꯤ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯂꯥꯟꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯄꯨꯟꯁꯤ ꯀꯌꯥꯗꯤ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯅꯤꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕ, ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ, ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯄꯦꯟꯖꯕ ꯀꯅꯥ ꯑꯃꯒ ꯆꯥꯡꯗꯝꯅꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯃꯨꯛꯁꯨ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕꯁꯤꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ꯫ ꯃꯍꯥꯎ ꯐꯪꯗ꯭ꯔꯤꯕ, ꯆꯩꯅꯥ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅ ꯈꯪꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯀꯨꯝꯍꯩꯔꯣꯏ ꯑꯣꯏꯅ ꯄꯤꯔꯝꯂꯤꯕ ꯆꯤꯇ꯭ꯔꯀꯥꯔ ꯑꯗꯨ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯅꯕ ꯍꯣꯠꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯝꯗꯥꯏ ꯇꯤꯟ ꯈꯌꯣꯠꯅꯕꯤꯕ, ꯋꯥꯈꯜ ꯈꯟꯊꯕꯤꯕ, ꯁꯤꯅ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯊꯣꯛꯂꯛꯀꯗꯕꯗꯒꯤ ꯀꯟꯖꯅꯕ ꯎꯄꯥꯏꯅꯤ꯫ ꯅꯨꯡꯁꯤ ꯆꯔꯣꯡ ꯐꯪꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯕꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯁꯤꯃꯗꯤ ꯇꯉꯥꯏ ꯐꯗꯦ꯫